Kurumjari. SKTV News pu yengbiri ba khwai pumna makpo Olivia ta khelamamna taram nokchari. Ahan bada maroi ba pau sing piz Nationalism haiba sidi hidak kapsil laga guli pizaraga lakpa yaroi masidi pokpadagi masada yauzarakadabani haina hanagi Chief Minister N Birena phongdorakli. Pauna amadi thangal kaithelda hana leiramba lambi mangkhiba amadi lam khopcheliba sing takthoknanaba district administration na eviction survey chathaba hokre. Amasung RIM Psychology Department night duty taba patient attendant nama department asiga thangnana leiba TB department ki gari seta thori yanduna siramle hairi. Howzek pau sandong bizari. Nationalism haiba sidi hidak kapsil laga guli pizaraga leibak ning bayaroi masidi pokpadagi masada yauzarakadabani haina haingang constituency gi MLA hanagi Chief Minister N Birena phongdorakli. Imphal ke haingang da leiba ibudau margin khubamda ngasidagi numit mangani chathagadaba Center for Research on Environmental Development CRED amadi Northeast Women Entrepreneurs Association Niwi Manipur chapter anina khusamnaduna sinduna pangthokpa ibudau margin expo English ngani kun manga hawdokpagi thoramda phongdokhibani ngasi hawdokpagi thoramadu Ministry of MSME ge Assistant Director Grade 1 Manoj Sharma amadi ibudau margin khubam kanbalop haingang gi President Nauribam Juginna Chingbana Sarukya K. Thoramgi ahobada lamdam asigi entrepreneur singna puthokpa khohi amadi ake amogi pothok sing launch tawki. Thoramaduga mari lenana hanagi Chief Minister N Birena makha taraduna Manipur ge state Shongni haiduna leingak na recognize tawraba sana leibak Manipur haiba isai adu army ge band na khonglakpada Manipuri amatana lepkhatlaga respect tawkide masidabu kadaidagi nationalism no social media dana leibak nungshiba saraga chaingangduna leire Manipuri aikhoina isai asibu ikai khumnaba pidana kanana pigadagi haike Manipuri Leibak leihauda puthokpa pothok sing mapalam gi miyam na supam nai MSME gi makhada North East ki oina small scale industry tawbada Manipur na inglisingani ga tara tareta BJP na luchingba lengak lakpadagi inglisingani ga kulhumdoi megi mamang fawba chahi taret asida makok thongduna lerambani chahi taret ki matamaduda state asigi law and order yauna sotharamba hiram kaya semgatuna chawkhat lamjel da khumang chawsinba state ama oiduna lakhe ngasigi mirolna Kathok pagaloina na thengna hodrabadi tungi mirol awabata haugani fam kannaba khanduna leirabadi tungda lakadoriba mirol wahaugani maramaduna tungi afaba punsirol amagidamak ngasi hakthengna awa ana taraba relief camp da lanjena duna leiriba miyoi singidamak angamba mateng pangkhigani Chief Minister oidrabasu makhoi khudingmak kidamak masagi mayumda hanjina na leptana hotna khigani haina su mahakna phongdokhi 7 years in Manipur, we were rising like anything. Every field, law and order to some we don't get Matamama Punta, head mount give us Sorok Mission of Aponte. Adugumbas saturation never going to live. Kariki go to hills no, Kariki go to village no. Officer Aga, Unazabangam Java, Tainazabangam Java Mayamdo. Village the Putarga Sasan Togan. Nasi Uji PR lady, Secretary Sango Yaribu, Kakara Sangba, DC Unangambra, Sip Secretary Unangambra, doorstep delivery. My Maggie like I, the Machim of Pandaba, gas of Pandaba, Doctor Gi, Adugi Pandaba, Mayam, put them up to I on home the lying Halamido. Good governance is Jabuko. State from when a winner recognized of a Sanalebang Manipur, Shigo, Madu Armigi Benduna Kongzer Eva, Holum Dagi, Madu the Pamiba, Manipuri in the Hogalaga respect of Kide. Parai the nationalism, no Parai the Ginu. Social media, the Dosik, she was having even my am say, even my am Nationalism Mashida in Ajabudo. Hita capsule level gully pizza galaban Shivia in Bonn, Europe. Adumba Ikogi is said about winner respect of the Dikan respect of the game. Migi Asama Forgi Armigi Ben Party to Nadimado, State Kivas over Portamani, National Kivas over Portamani, in the phone of the Tariba. IDPG, Mayam War is said they are sacrificing for the state, for the generation. Sumaishum Labor Manipur, Sumaishum Leroy, Soidan Hanagi Manipur, Mating Leva Dugumba. Indigenous people sing cut to give away Manipur. Sokat Manipur. Last 7 years, the Lama Manipur, so it's the Muhalakini.
ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕꯗ PR extend tauba asi mahaki oinadi Manipur gi oiriba film asida popular lengak ama leiba mathau tai lengak aduga miyam ga punna awat apa tanaraga chalhanningi Manipur gi miyam na hainingbadi ngang matamda misak khangna ngang hanningi tongan tongana kanana kari taurami haiba khangna ngang hanningi haina phongdoki PR extend tauba si aigi mot oinadi popular government ama leiba tangai phade lakpa tangai phade thambi ba tangai phade asi aigi de hobudagi demand throga lai adu situation na yadabadagi ai namdana resign tawgibani tawhangibani noi khangi dumai hujik aigi motadi praja sing si wai adu leiba situation sida popular ministry ma leiraga praja singa interest thamakanda awat apatana rakanda salhaningi adu mamleni praja mayam da ina haining basi who's who in a khara ngang matam da loin ngang da kanana kanano x sina x tawine ye tawi b sina c tawine c sina c tawine na khantoga ising ga thau ga punba yade thau du su thau gi ne ngang bi ba ising du no ising ne ngang bi ba pame loina mix up tor ga ngang ba phate fujik hanagi popular ministry leading ai da office sang ba da woro ama da woro free wo jeram ba sing du fujik ti even ekho gi mla sing ba free wo dre bani da Imphal West District ke District Administration na pauna kaitel amadi thangal kaitel manungda eviction drive ki mangwinana survey chathabada miyamna chatkadaba lambi sing thingzinduna gate पालग सोलोन सिंदुरा लेरंबा थेंगनरे फुटपाथ मथक्ता लम खोपचिन बयाउना लंबी गी नाक गेट खामदुन लेरंबा गाड़ी सिंग लौथोकनबा खंगनख्रे हाइरे इम्फाल वेस्ट की DC मयांग लांगबम राजकुमार मसा याउना इम्फाल म्युनिसिपल कॉर्पोरेशन माहुत के ऑफिसर अमदी इम्फाल पुलिस स्टेशन की ऑफिसर कयाना सरुक यादुना ngasi ayuk pung taruk taba matamdagi hauduna eviction survey chathaba hokibane DC Imphal West ki maikai dagi Arvan map ki matung inna chathakiba survey aduda public property haibadi building anigi marakta khong lambi oiriba footpath saduna leiraba lambi sing lanai gi property gumna gate pan sinduna so loan sinduna leiramba thengnarakhi logi wangmada drain gi mathakta amadi footpath sing lam khopsin lamba sing athuba matamda masa masana lokthokadabani लौथोकनबगी मतम पिरमखे हिरमसगी मतंगदा इम्फाल वेस्ट के DC मयांग लांगबम राजकुमारना SKTV न्यूज टा फोंदोरखिबदा पौना कैथेल अमदी थंगाल कैथेल मनुंगदा हाना लेरंबा लंबी मांगखिबा लंबीगी मथक अमसुंग मखादा लम खोपचिन बकया थिंगनरे चथरकलिबा इविक्शन ड्राइव असिगी मतंगदा बाजार कम्युनिटी सिंगा फमिनदुना वारी सानखिबसु लेख्रे असिगुंबा लंबी मांगखिबा लम खोपचिन लंबकया असि ngasi survey tauba marking tauba amadi maming matha sing khomgatuna masida objection leiba sing hearing chathaduna eviction drive asi mapung fana chathagadabani haina mahakna phongdokhi तो आपका जगह नहीं है तो आप गेट मत लगाओ ताला मत लगाओ ऐसे लग रहा है कि आपका ही मतलब प्लॉट है नहीं हमारे नहीं तो हम तो ऐसे लग रहा है ये एक गली है लोगों के आने जाने का रास्ता है हमारा रास्ता दिख रहा है रास्ता दिख रहा है अंदर जाके नहीं दिख रहा आपका प्रॉपर्टी तो है ही नहीं सरकारी जमीन है मसीना थंगाल बाजार पौना बाजार की सर्वे तौबने नान पब्लिक नोटिस थोखरे पब्लिक स्पेसेस सिंग नुंग पैसनबा देगी लेंगोय पैसनबा चेक पैसनबा ओवर प्रोजेक्शन तौसनबा टेम्पररी शेड का साजनबा मेनली अदुगुंबदु लौथोकनबगी अखोय कमन ड्राइव अम ओइन चथरखिबने अदु लाखो मतमदा अखोय सि मास ओइन स्वाइदा अखोय हाना लेरंबा लंबी मांगिबा ओवर प्रोजेक्शन तौसनबा मथकता मखादा इंक्रोस तौसनबा तुम मयाम अमा थिंगनबदगी असिदि फजना अखोय स्टडी तौसे अखोय सु मैप नोंग रिपोर्ट ल पुथोगा एग्जामिन तौबनी एंक्रोचमेंट आइसिदि एंक्रोचमेंट नि पब्लिक स्पेसेस एंक्रोच तौसिलगदि अखोय नोंमा थबग दुम लौखलकनी अदना अखोय सर्वे हौरैनि याम इन डिटेल खंगनना बायना सिलेप लैरिसि असोंगी फिट 35 मखाई हेना पाकपदगी फौदोरग सिदा थोलकदौ फौबम लैरिब्रा दुम येंगबिरो सिदा सुमायना नि मांगि सिगुम मयाम लैरे थंगाल बाजार पौना बाजार मनुंग सिदा आइब तारे ana si hana plop survey tawthoga list out tawthoga marking plop tawraga any objections and hearing whatever makhata adu sathare araga final eviction ki thawak paikhalakani RIMS की साइकोलॉजी डिपार्टमेंट नाइट ड्यूटी ताब नुपा अमा थौरी यान्दुना सिरम लेहाइरी ngasi ayuk pung mari rom tabada RIMS की साइकोलॉजी डिपार्टमेंट का थंगना लेबा TV डिपार्टमेंट की गाड़ी सेता थौरी यालगा लेरंबा थेंगना रखिबनी ngasi थौरी यान्दुना लेखिद्रबा मियोय अदुदी सगोलबन थिंगोम लेकाइदगी हौजिकना RIMS की क्वार्टर द लेबा सगोल सेम सना तोंबा चही यांखै मंगाने हौजिकना RIMS ता पेशेंट अटेंडेंट ओइना थबक तौबनी हाइरी महाकी लोइना बी सगोल सेम ओंगबी थोइबीसु RIMS की गायनी डिपार्टमेंट के पेशेंट अटेंडेंट ओइना थबक तौरी बनी हाइरी
Laikhidraba Sanatomba Hosek Machanupi Ani Amadi Machanupa Ama Leihori. Imung Manungdagi Fangba Paugi Matung Inna Ngarang Mahak Night Duty Takibadagi Phone Faunava Fangdaba Amadi Mahagna Tariba Department Adudasu Leiram Dabadagi Ngasi Ayuk Miyam na Koithi Thirubada TV Department ki Gari Seta Thori Yanduna Leiramba Thengnarakhibani Hairi. Asibahak Chang Lamphel Police Station ki team amana Thaudok Thokfam dagi Lokhatuna Rims ki Mirel Sangda Autopsy Tauna Nabatham Kre Loinana Case Amasu Lokhat Kre Hairi. Dhanamanjuri University ki Makhada Lairiba GP Women's College ki Department of Physics na Sinduna ngasi college asigi library building da laiba exam hall da Chaichat English amaga Chamapan nifu mangagi August ki tang tarukta Second World War ki matamda Americana Japan da Hiroshima da bomb thada duna amang ata thokhan kibagi numit po ningsing ba oina ngasi Hiroshima Day gi thoram pangthokre thoram aduda college asigi principal Professor L Razen Department of Physics ki head of department Dr M Vidyasagar DMU gi program coordinator NSS amadi Department of Chemistry ki head of department K Sanaton Sharma amadi IQAC coordinator Professor M Baharuddin Sahana Sarukya K. Thoramgi Sarukama Oina Mahiroi Singna Sarukyaduna Kuichamadi poster competition Pangto K. Hiroshima Degi Matang the College Asigi Department of Physics ki head of department Dr. M. Vidyasagar na slide show present Tauduna Marik Chumna Wangang Duna Mahiroi Singda Kangan K. Punjab National Bank Imphal Amadi Kanglei Farmer Welfare Society and in Sinduna Soibam Laikai Community Holder Financial Literacy Program Ama Lomi Singda Khanghananaba Agriculture Camp Pangtokre. Camp Aduda Kanglei Farmers Welfare Society ki President PEI School Horticulture and Soil Conservation ki Director K Devdatta Sharma Mission Cell MOV CDNER ki Nodal Officer KH Nimai Chan PNB Imphal Circle ki Chief Manager Credit Binayak Das PNB Imphal Circle ki Deputy Circle Head Vivek Kumar Varnawal na Sarukya K. Thoramaduga Mari Lainana PNB Imphal Circle ki Senior Manager Marketing KSH Deepak na hai kibada lamda masida law uriba lawmi singna matau karam na bank tagi loan lawduna pothok laina puthok pangam ngamnabagi matangda camp asi pangthokpani lawmi amana bank ta lakpa matamda lawmi singda khudung chadaba kaya mayoknaba adu khara makhai fananaba bank ki miyoi singa amadi lawmi singa sangkhang maikhangnaba tanja adu lawbani Punjab National Bank asida lawmi singda karamba loan piba yai haibigi matangda financial expert singna lawmi singda khangangani haike Kugi lebak sibu chakut pada myam gi mating pangkiriba achobo thodang lobiriba amadi myam gi puppu thakpiriba lawmi singbu matau karamna bank ka kusamna duna adugidi bank ka karamna mari leiraga karamna chawkhatsige amadi bank tagi kanaba loan mokoina lobya moigi family da kana jagadaba moigi chawkhat khongthang da kana jagadaba adu awareness pibo oina koina si kemasi sinjebani koide ek directly approach to budu wabri na moida adugi gap to leizu leitanaba adugidi bank ka mi ga so sakhang maikhang na boy hoba amadi bank da karam loan moida piba yai haibdo adugi matangda horen discuss tawjagani aduga masigi policy tungkona akhogi lebak asibu chawkhat pada grassroots level li chawkhat pada yamna kanaba porkhane na thasi Hauzik Paugi Marak Thatna Tenba Break Kamatang Lominasi. Sktv'S Broadband Service na miyam ki damak kudong sabak ya puduna lakseri. High speed internet service ki tuan ba plan sing laser 450 plan da 200 Mbps speed Wi-Fi, IPTV, channel sani yangkai hena amasung SKTV ki OTT pangbigani. 550 plan da 300 Mbps speed Wi-Fi, IPTV, channel sani yangkai hena amasung SKTV ki OTT pangbigani. 700 plan da 500 Mbps speed Wi-Fi, IPTV, channel sani yangkai hena amasung SKTV ki OTT pangbigani. 850 plan da unlimited 100 Mbps speed Wi-Fi, IPTV, channel sahum yangkai hena OTT da SKTV, Z5 amadi atai OTT tara mari pangbigani.
1000 plan da unlimited 125 Mbps speed Wi-Fi IPTV channel sohum yankai hena OTT da SKTV Z5 Sony Live amadi atai OTT tara mari phangbigani 1300 plan da unlimited 150 Mbps speed Wi-Fi IPTV free IP box channel samri yankai hena OTT da SKTV Z5 Sony Live Jio Hotstar amadi atai OTT tara mari phangbigani 1800 plan da unlimited 200 Mbps speed Wi-Fi IPTV free IP box channel samra yankai hena OTT da SKTV Z5 Sony Live Jio Hotstar Lionsgate Play amadi atai OTT tara mari phangbigani 2500 plan da unlimited 300 Mbps speed Wi-Fi IPTV free IP box channel samra yankai hena OTT da SKTV Z5 Sony Live Jio Hotstar Lionsgate Play amadi atai OTT tara mari phangbigani customer request da ETV Win Hoisoi natraga Sun NXT su lobi yagani akupa marol gidamak Kaisampat Junction da laiba Skate Office natraga sangai promomang lekai da laiba SKTV Office da lakpiu mobile number sing 8974 633 320 natraga 8974 209 152 da call to birak pasu yagani Skate ब्रेक मतुंग दमुका नतराम नोक्चरी मखाता पाउ पिजरी पौमाई फुरुप की मियोई सिंगना बेंगलोर द लेरकपा चही कुंट्रारक सुबा विदायुनी कम राइजिंग डे की थौरम नात अमदी चटनबीगा लोइनना बेंगलोर द पांगथोखरे पौमाई नगा सिदौमाई मे बेंगलोर TMB na sinduna pangthokiba chahi kuntra surakpagi paumaini saktakpa nat culture identity na South India da leirakpagi thoram aduge ayuki session da lai khuram laba matung PNTMB ge president Dahini Tatas H na presidential address pikibada paumaina chahi kuntra sida isagi culture ngakna amadi chatna pathap sing hongdana Bangalore da leirakkhibagi matangda wafam kaya phongdokhe tungda nat ki isai amadi jagoina thoram adugi mapung oikhe thoram aduda Manipur dagi haujikna topa state singda thabak tawriba masak naiba miyoi kayana saruk yakhe evening ge session da Bangalore da lakhiba fresher singi oiba thoram amasu pangthokhe thoram aduda Mr Fresher English singani kunmanga hushau vemaina takhe runners up na wadu na takhe Miss Fresher English singani kunmanga dana haulapai bumaina takhe runners up na verin na takhe High School dagi Higher Secondary thakta onkhat khraba thanga Higher Secondary School gi award pa oja happy uhaina takseladuna school asigi mahairoi singna ahing yarek tuna khongjang sangsen bahukre school asigi computer science ki oja amakhak leibada amuk transfer tawkhiba asi maram chade computer science ki yauna tongan ba subject singi award pa oja happy uhaina mahairoi singna paugi mifam ama pangthok tuna mari leinaba singi mafamda taksin kibagaloinana tha asigi tang ani dagi Chunaba thabak laukhatlagani haina mari leinaba singna khanghalakkhrabasu thabak amata laukhalaktabana Students Union of Thanga Higher Secondary School Thangana luchingduna mahairoi singna ngarang numidangdagi hauna school asida ahing yarektuna khongjang sangsinba hawrakhibani mahairoi singi khongjang asina maram oiduna school asigi mahai masin tambibagi thabakta chauna khudong chadaba kaya mayoknare hairi Lone yadaba mawongda khusu khulai puthok pusin tawduna lalon bada chenabani haiba miyoi ani lalholup ani gi miyoi ani yauna punna miyoi mari security force na fagat pangam khre police na phongdorak khibagi matung inna Imphal East district ki lamlai police station gi manung chenba huidrom awanglai kaidagi ningombam abung maitei atopaming ibom cha chahi yankhai haiba miyoi ase paurabi hidum bidagi Thasigi haukiba tang marida fagat pangamke mahaka thabak asida punbani haiba kaibi khulen makhalai kaidegi ningthauzam konung jawmaitei chahi kuntragum doi hairiba miyoi asisu masagi mayumdagi fagat pangamke makhoidagi magazine ga loinana 9mm gi pistol ama 9mm gi life round ani scooter ama yauna mobile phone ani amasung Aadhaar card ama fangbangam atopa thaudok singda KCP MFL Active Cadre Imphal West District ki Gambiles Punsi Khuldagi Naubi Leisangthem chahi kuntrago humdoi atopaming yauhenba hairiba miyoi asi lamfel yai phalaikai de leiba asan bayum amadagi ngarang fagat ke
KYKL की एक्टिव कार्डर ने हाइबा इम्फाल वेस्ट की फुमलो कैरोई मनिंग लेकाइदगी सगोल सेम हेमंत सिंह चही निफुमाथोइसु मसागी मयुमदगी ngarang fagatke फारब मियोई सिंह अदु मरी लेनबा पुलिस स्टेशन सिंगदा सिनखरे हाइरी All Manipur United Clubs Organization Amukogi Miteng Makhada Imphal East District United Clubs Organization IEDUCON na Agriculture Department ke khusam naduna ngasi Imphal East ke nongadada leiba laumi singda urea har sing yenthokre department ki mateng loina na laumi singda government ke subsidized rate ta urea har yenthokibani hairi Chahi asigi oina Punjab ki Amritsar da pangthokiba Junior Boys National Football Championship for Dr. VC Roy Trophy Inglisingani kunmanga kuntarukta team champion oikraba Manipur football team gi sanaroi amadi official sing ngasi All Manipur Football Association amfana sinduna taramna okre Lamlong Thongkhong da leiba association asigi office ta pangthokiba thoramadu amfagi acting president DB Kowar amasung association ki thomi singsu sarukya ke chahi kunmanga gi matungda Manipur gi team na team champion oirakpada harau nungai ba fongdok laduna sanaroi amasung official singda achamba khudol piduna pungning thawatke Manipur after 24 years ta asigi title se khoi phanglakpada India da leizariba state miyam sina Manipur se isam samba yamna pikpa yam irang leiba Manipur ni haiblom da akhoi gi kauzariba hotna jaban se adumaki football gi development da akhoi kari su problem leite haib se akhoi takni haibda haiman bo oroi religious haibaga sports haibasidi no politics sangba yade football da khang any sports da akhoi politics haiba ma involve tawraba akhoi pandam se adum a sign of darkness ni football da Manipur se each and every individual every laikai akhoi ball da ngawzaba state ni adumatik ki akhoi se isagi potential oiba yam skill oiba asimba ishona pirakpa khalakpa state amani asidi chawthong akhoi chawthok changai amani asige akhoi gi Manipur gi public singchina khalli hairi sangtan kharna Manipur football si maning handara Sidhar A 2023-24 da national taruk leibada khwaidi yamna lowbugi India da best state ni adana champion lobana prize pi amok 2024-25 pi so aikoina best champion yamna oibagi dumpi maji karai da maning halige na sidhar ga na hangninge ba adak ki chahi gi su huje akoi kano hangba hore champion am ore chi hayeng chi tang trai pa da tinchukya sakadori chanpi sing ji su maji su ado mai koi ro mangon koi ni timanum paje chugum mayam singchina na leiba marak chede sida akoi amfa premier league tawri state league tawri thang tawri coaching matam naina tawri district mayam su amfa gi follow iraga super division tawri first division tawri ama tawri chai chupa football chane heavy ayaba Thasigi tang mari dagi manga fauba Karnataka gi Bangalore da pangthokiba nifuga mathoirak suba sub junior national aquatic championship inglisingani kun manga da Manipur na gold manga silver taruk amasung bronze sama punna medal tarani thoi lauduna runners up takre group 3 boys team na national champion oikre Manipur gi oina koizam Athoi bana gold ahum silver ani lauduna best swimmer takibagalwinana national record su thamke Manipur gi atopa sanaroi sing Soram Peterson na silver ahum loitonjam pungsen na silver ahum TH Mangan Sanana silver ani Himansu na hakpam na gold ama silver ama amasung bronze ama aduga Arindam Maisnam na gold ama laurakhe All Manipur Bodybuilders Association Gimiteng Makhada Bodybuilders Association of Imphal West District na thasigi tang tarada Imphal West District Bodybuilding Championship Inglisingani kunmanga pangthuklagani hairi Bodybuilders Association of Imphal West District na thadorkiba terolamada championship asi Medical College manakta leiba Langol Laimanai mitin sangda pangthukani competition asida All Manipur Bodybuilders Association amasung Bodybuilders Association of Imphal West District ta affiliate tauba district asigi manungda leiba sanaroi singna saruk yaba yagani
हाइरे सीनियर ओपन जूनियर ओपन मास्टर ओपन अमसुंग मैन स्पोर्ट्स फिजिक ओपन हाइना कैटेगरी मरी थोकना खाइदोक्तुना अथोय अहेन तानागनी हाइरे हौजक लोइसलकपदा मरोइबा पाउसिंग अमुक हना पिजरी नेशनलिज्म हाइबसिदी हिदा कापसिलगा गुली पिजरगा लाक्पा यारोई मसिदी पोकपदगी मसादा याउजरकदबनी हाइना हानगी चीफ मिनिस्टर एन बिरेना फोंदोरकले पौना अमदी थंगाल कैथेलदा हाना लेरंबा लंबी मांगखिबा अमदी लम खोपचलिबसिंग तकथोकननबा डिस्ट्रिक्ट एडमिनिस्ट्रेशन ना इविक्शन सर्वे चथबा हौखै रिम्स साइकोलॉजी डिपार्टमेंट नाइट ड्यूटी ताबा पेशेंट अटेंडेंट अमा डिपार्टमेंट असिगा थंगना लेबा टीबी डिपार्टमेंट की गाड़ी से थौरी यानदुन सिरमने हाइरी मतंग असिदा बुलेटिन असि लोइसंजरे मणिपुर मियाम गे पुंसिदा ख्वाइदगी हेना मरुओइबा स्टेट असिगी लेबाग असिगे मदी मालेम गी ई पाउ सिंगी दमक SKTV न्यूज़ पु मिटिंग तादुन लेबियो पुमनमक पु अमुक हना खुरुमजरी।